ngasi ayu phongkiba tongan manipuri sifongsing amasum thokiba thawdo wathoksingi maruoibe i pausing khongasaraga manipur top channel gi maikedi myamda thamjagi ahanbada masanupi phamlanabagi makhura mara leire court hawkiba kumja english ingani taraga taruki october taraga marida chuchampur district ki new lamka gi mafam amada masagi sei taranum ta ngairibi mayamana pokpa masanupi phamlana khibani haiba makhura ngasi special judge prokso chuchampur mara leire haina lathokre ngasi kona phamlana bagi thawdo du da hakthengna mara leire haina conviction pikraba accuse adudi chuchampur district ki new lamka gi zion bank tagi thanglin yansang Guite say ni fuga mathoini ma ngasi court asina IPC gi section 367 amadi Foxo Act ki section 4 amadi 8 ki makhada phamlana bagi thawdo adugi mara leire haina lathokibane thawdo sigi matangna press da phangba pawgi matungina hawkibu kumja english ngani ga taraga taruki october taraga mangada ADC Chuchampur gi member amana hairiba phamlana bagi thawdo adugi matangda wakat ama women police station Chuchampur da tharaki Police na FIR ama register tawduna victim gi statement lawbada October taraga marida maki mapaga pokminnaba makhura thokpa thangniyan sang guitena namduna phonmana khibani haina phongdokhi numit adugi nungthil pung amarom taba matamda victim gi madaw amadi masin manaw thokpa amana miyoi amagi yumda saksa basakhi amadi maki mabok amadi madum chasu thabak suba sakhi imung manungi miyoi sing leitabagi asikpa tanja du lawduna Thangniyan sang guitena victim nupi masa si yumadugi saksang da koksinduna mapi marol lathokanduna hanjina namduna phamlana khibani namduna phamlana bagi thawdo aduda aduna maram oiraduna victim gi finungi haksang da I thokpadagi convicts asina victim da thawdo asigi matangla atopa miyoi amatada haidoktana baki henki loinana thawdo adu victim asina masakti khanglaga maming khangdaba miyoi amana satakibani haina victim gi mabokta tamnana ba conviction asina kienki thabak satakiba victim gi madom saduna yumda halaklaba matamda victim gi finungi haksang I leptana thokliba dugi matangda haidorakpadagi Chuchampur district hospital da pukhatuna laikanaki amadi makhataba layeng gidamak rims hospital da pukhalaki lonena victim na phongdorokpagi matungina numit aduda thokiba phamlana bagi thawdo adugi matangda convicts asina kyarak hana phamlana khibagi thawdok laikre hari case asigi matangna police na investigation loishinduna charge sheet court lanhakhi lonena kumja english ngani taraga mapan gi march kun ga mapanda court asina Foxo Act ki section 4 amadi 8 ki makha amasum IPC ki section 376 ki makha charge frame tawduna trial satharakibani ngasi court asina case aduda hakthengna senare haina lathokraba accuse thangniyan sang guiti thasi ki taraga nipanda maral gi matungina sairak lauthlagani haina pausna makhatana pali atopa pawmana Mikhal the Ngauraga Lake, Gary Tongbagi, Mama Loning Balahale, MU forward diesel auto rickshaw tong Badalupa Yankai Laude, MLA Minister Sing Mikhal the Ngauraga Lake, Swam than a passenger service Tauriba Gary driver sing a loning ba atongmal Lauhalaga, Tam Kibadagi, Lyra, Miyamamas to Mahiri sing Mahitamba Satpangamadre, Kilometer Nipan Paba, Laptava, Impalgi, flyover Makhonagi, Manipur University ki gate forward passenger service Tauriba auto rickshaw singna, Gary atongmal Kongs at Amadalupa Yankai Laude. Koirengaydi Impal Phobu Laklaga Manipur University the Mahitam Sat Pataragadi Mahiroi Amana Hangat Handa the Lupa Sanigi Mayada Nomada Satin Tore Masina Mahiroi Singa Kai and Awaba Mayo Nade Amadi Misa Miamgi Satok Sasinda Apan Matokle Kangla Getagi Singzamai Faruga Kongman Basikong Rom the passenger service Tauriba Auto Resourcing Su Han Kibadana Lupa Kuntra Duga Hagalakwadana Lupa Nifulore DM College the Mahitam Sapa Mairoi Singna Hangat Handagi Lupa Humdra Sading University Matakta Nagamapalgi DM College get power e-rickshaw Tongduna Hangat Handa Satpagi Lupa Nipu Amaga Sading Tauri Masina Mahiroi Ama Mahitam Sapa no Madalupa Samaga Tara like the Bayadri Hanadi Lupa Yankai Piraga DM College power Satpagi Kudong Saba Lairambani Hari Pausna Makhatana Hai, Kanchipurgi Manipur University ki gate gi Moirangkhom lakpagi diesel auto gi atongmal miyoi amada lupa yankai hiang thangdagi Kaisampat phawgi su miyoi amada lupa ni fulore Impal Irilbung Impal
Hairangoi thongna singba line singdasu passenger service toriba auto rickshaw singna lowningba atongmal lawri lengana lepkiba gari atongmaldi route khudingmakta yamlabada khongsat amada lupa kundagi hena lawdabani adubo corona ge anisupu web lusilaktuna kaithel sing hangdokpa amasum economic activities sing mathang hangdoknaraklaba matam sidadi passenger service toriba gari atongmalgi mamal sama hengatpagi fibumda leire COVID ki ahanba wave lakpa matamdigi gari atongmal lengakna lepkhidre madugi mahutta transporter kangbuna lepkhre matamdudadi thawgi mamal wangkhalakle maramaduna gari atongmal hengataba yadi hairamki COVID ki anisubu wave nem tharaba matamdusu thawgi mamal hainingai leitana wangba maramna gari atongmal si tangai fadana wangmani hainarami adubo haujikti diesel gi mamal su liter lupa marfuga mariga paisa kunthra da handakre diesel gi mamal handakraba matungdana makhoina gari atongmal gi mamal yamna lauribasi employee singi 7 pay pikre haibarom da amuk puthorakle lairaba misa miyamdi lenga ki 7 pay gi kanabasu phangde somdana 7 pay gi amuk haigani aduga amukna thawgi mamal wangle haiduna gari atongmal panghene hengalakpada lairaba miyamna thengnariba awabas kanana obiribagi haina miyoi khrana pauksi sida haidi gari atongmal ka hena wangna lorakpasigi matangna passenger kharaga pauksi siga akhanana unabada makoina hai COVID-19 geni subu wave na maram oiraga matam sangna miyam sathokpa yadana wana leiruraba matungda tamna komthoknaraklaba matungda passenger service ki gari atongmal hena loramba mamaldagi wangna loramki masigi matangda drivers singna yetnaraktuna thawgi mamal hengalakpadagi ni haina khumnaki ishagi gari su leijadabana sattaba yadaba thabak lakpa matamda gari atongmal akhanana tungsilaga thambagi phibamda lakli asigumba phibam asida warabasu wana ishagi gari ama leiraga thaw halaga satpana farakle haina khalakpasu yawre hauzik hana leirama thawgi mamal khara hantharakrabasu gari atongmaldi handaba leiti lengana miyamgi yaifanaba scheme kya pekhatuna miyam nungainaba go to hills go to village pangthoktuna leiringaida miyamna khwaidigi awaba mayoknariba gari atongmal asigi matangda ngasi phawba miyeng sangbidana leiba si nungaitaba phawbi haina pendaba phungdoraki hainisu pausna makatana phungdorakli atopa paw manamu lagaw khawba leptri Diwali amadi ningol sakobo kumai loikhrabasu Manipur gi mafam kharada numidangi matamda makhatana lagaw paktaknana khawna pathingnare Manipur gi Hindu laining satpasingi laithau ama oiriba hari uthan numit ka mari lainana ngasi numidang tera sapam lerakta leiba Gopalaji laisang mamangda lagaw paktaknana khawduna miyaisa kya tin mathingnaki tera sapam lerak masindagi hauraga laining thau khaba Ladiba mapa fawa masing yamnaba miyoi kyana lagaw mafam kyada yomsinduna leiba thengnaki masida sunatana hari uthan numitki khudongchaba lauduna kwa kaithilgi mafam kharadasu miyamna lagaw khawba thengnaraki haina supalli atopa paw manamo covid na laikhidrebisingda ex gracia pibigi matangda high court na laingaktagi pafung kawkhre COVID-19 na laikhidraba miyoisingi imung manung ex gracia oina lupa lising yankhaigi senfam pinaba Supreme Court of India na pikiba direction adu ngakna sattabagi matangna Manipur laingakna pakhum pirakna ba High Court of Manipur na ngasi notice issue tawkhre Human Right of Network ki director no khiyek piduna thadorakpa sirolamana hai Kaisam Pradip Kumar na mahaki council maihobam Rakesh ki kuthangda Human Rights Law Network kusamnaraga file tawrakiba public interest litigation amaga mari lainana court asina state laingaktaki pakhum kawkhibani PIL aduna pallibu wafamdi National Disaster Management Authority na piba guidelines ki matungina COVID-19 na laikhidraba miyoi singi hek naknaba imungi miyoi singda state na ex gracia pithok hanbinaba haijabani loinana madu Manipur miyamgi interest ta phongdo hananaba wafam supallibani Writ petition case number 539 of 2021 ga mari lainana Supreme Court na pikiba direction thabak oina onthoknabagi matangda state laingakna thabak lokhataba amasum apex court asina National Disaster Management Authority the COVID-19 na laikhidraba miyoisingi imung manungda ex gracia gi mateng pibagi guidelines recommend tawnaba khangankibani
National Disaster Management Authority na COVID-19 na laikidraba miyoi singi hek naknaba imungi miyoida lupa lising yang khaigi senpam ex gracia oina pinaba guidelines semkibaga loinana wafam asi state singi chief secretary administration singda sayesi gi September taraga mathoida si thaduna khangan khrabani saliba sayesi gi October mari da hanagi writ petition asiga mari lainana thangal pat Miscellaneous Application Number 1120 of 2021 gi matungina Supreme Court of India na Manipur yauni state khudimakta COVID-19 na laikhidraba miyoi sing adugi naknaba miyoi singda ex gracia gi senpam pithokadaba District Disaster Management Authority District Administration singi mapung faba maming matha amasum address asiba singi certification pibaga mari lainana khudong sadaba sing khanagadaba district level committee sing amasum people's friendly application form singgi marik sumna miyamda khangananaba phongdoknaba direction pikhibani October 19 da petitioner na Supreme Court ki direction adu thabak to onthokpinaba aibasi role mari leinaba authority da haijakibani adubu thabak ama fawba laukhatana leiribani hainasu pawsna mayek sengna phongdorakli Atopa pawamana Mahiroi Bibisana Misi CBI ki closure report court na kakre amuk hana investigation sathanaba khangan khre hari haukiba kumja English singani ga taragu humdagi July taraga nipana Kanchipur gi Standard Robert School gi hostel da tharu yanun asi baksang oina fangkiba Mahiroi Bibisana gi misi ga mari leinana CBI na thangalakiba closure report ngasi Chief Judicial Magistrate Imphal West na kakhibaga loinana amuk hana thijinana ba poktak pikre CBI na pikhalakhiba report atu da laikhidraba Mahiroi Bibisana gi blood group asi AB ni haidi adumina Bibisana gi apokpa masagi blood group asi O positive oibigi mathakta Bibisana gi apokpa gi mama gi blood group na B positive oiba maramna Bibisana gi blood group asi AB oinanaba maram suklai leite haina Defense Council gi maikeri ngasi court asida satakhiba hearing da file toki submission singamadi case report sing kupna yangsilaba matungda court asina hai blood group O positive oiba mapa amadi B positive oiba mama amana pokpa masagi blood group asi B natragana O oifam thokpani case asiga mari lainana lakhatkiba blood sample ani exhibit S4 amadi S9 adu miyoi amatagi oibra natragana toan miyoi sing oidibra amadi Bibisana gi oidibra natragana oidribra haiba CBI na sapsana puthokpa ngamdre amaramda asiba haksang gi postmortem report ta asiba haksang da lairamba dakpham amana sidringagi aduga atopa dakpham amana sikhiba matam aduda sokpani hairi adumainama misi edu kumja English singani taraga mapani July taraga teret ki ahing pung tara amadi nungyai manung da thokibani aduga ahanba postmortem na July taraga nipana satakhi amadi anisuba postmortem na July kunga tereta satakhi ahanba postmortem na saruk yakhiba doctor na numit tarani gi manung da satakhiba anisuba postmortem da injury number 3 edu victim na siramdai da sokpani haina mot paribadu sayena balai case asigi investigation officer na pirakliba report asi peningai oidi maramasina case asiga mari lainana Mahiroi Bibisana digi lohauba blood sample adudagi maki blood group khangdokadabani amadi DNA profile lauksin gadabani victim gi apokpa amadi apokpi gi blood group khangdokadabani amadi expert singi matingna makoina pokpa angang singi oiba yaba blood group sing khangdokadabani loinana Thaudo adugi accused oiriba Nongmaithem Zenti Kangma Ilen Pharoism Robinson Pharoism Ongbi Longjam Ningol Landoni amadi Pharoism Ningol Karam Ongbi Romita gi blood sample sing lauduna group khangdokadabani amadi DNA profile loishingadabani accused sing adudagi lokhatpa blood sample sing adu case asiga mari lainana lokhatkiba blood sample S4 amadi S9 aduga sanabra yengsingadabani haina pauktak pibaga loinana court asina CBI SCB Kolkata gi close report adu kakthakibani amadi amuk hana investigation chathanaba yathang pikibani haina su pausna pali pausi lusilakpoin state gi wangbara thokpa topa maruebe I pausing mamna pizagi ahan boina Meyong women warrior kaubat nupi singi fighter team ama siamkre
ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯊꯅꯤꯛ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯊꯅꯤꯛ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤꯗꯃꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯦꯌꯣꯡ ꯋꯨꯃꯦꯟ ꯋꯥꯔꯤꯌꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯥꯏꯇꯔ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯏꯟꯊꯨꯔꯕ ꯃꯇꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯂꯤꯇꯔꯤꯅ ꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯒ꯭ꯔꯨꯞ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯁꯦꯝꯈ꯭ꯔꯕ ꯐꯥꯏꯇꯔ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 26ꯔꯣꯝ ꯁꯨꯔꯕꯤ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕꯤ ꯀꯥꯕꯤꯌꯥ ꯃꯦ ꯀꯧꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯞꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯐꯥꯏꯇꯔ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯁꯥꯒꯤꯇ ꯑꯣꯏꯖꯕ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯐꯥꯏꯇꯔ ꯈꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯅꯕꯒꯤꯗꯃꯛ ꯐꯥꯏꯇꯔ ꯒ꯭ꯔꯨꯞ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤꯅ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯁꯤꯔꯕꯁꯨ ꯑꯀꯤꯕ ꯄꯣꯛꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ US ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 5 ꯁꯣꯛꯂꯦ꯫ US ꯍꯥꯏ ꯁ꯭ꯀꯨल ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯃꯐꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ 5 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯔꯣꯔꯥ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯂꯣꯔꯥꯗꯣꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯔꯛ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯍꯤ 13ꯗꯒꯤ 17 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯁꯥꯏꯗ ꯕꯣꯝꯕꯔꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 3 ꯁꯤꯔꯦ, 39 ꯁꯣꯛꯂꯦ꯫ ꯎꯒꯥꯟꯗꯥꯒꯤ ꯀꯣꯅꯨꯡ ꯀꯝꯄꯥꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯁꯨꯁꯥꯏꯗ ꯕꯣꯝꯕꯔꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 39 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯐꯝ ꯑꯅꯤꯗ ꯁꯨꯁꯥꯏꯗ ꯕꯣꯝꯕꯔ 3ꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯦꯇꯦꯛ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯅꯥꯛꯇ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯤꯑꯣꯏ 4ꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯖꯥꯏꯄꯨꯔꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ 2 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯔꯥꯖꯁꯊꯥꯟꯗ ꯁ꯭ꯀꯨꯜꯁꯤꯡ ꯆꯥꯗ ꯆꯥꯝꯃ ꯀꯦꯄꯥꯁꯤꯇꯤꯗ ꯍꯥꯡꯕ ꯍꯧꯅꯈꯤꯕ ꯃꯇꯨꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯖꯥꯏꯄꯨꯔꯗ ꯂꯩꯕ ꯃꯍꯥꯔꯥꯖꯥ ꯁꯋꯥꯏ ꯃꯟꯁꯤꯡꯉꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ 2 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯩꯔꯣꯏ 2 ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯑꯣꯐꯂꯥꯏꯟꯁꯤꯡ ꯂꯦꯞꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯖꯥ ꯁꯋꯥꯏ ꯃꯟꯁꯤꯡꯉꯥꯏ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀ꯭ꯂꯥꯁ 3 ꯑꯃꯁꯨꯡ 6ꯇ ꯇꯝꯂꯤꯕ ꯃꯆꯤꯟ ꯃꯧꯄꯥ ꯃꯍꯩꯔꯣꯏ 2 ꯑꯗꯨ ꯍꯧꯖꯤꯛ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅ COVID ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯍꯩꯔꯣꯏ 2ꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯊꯣꯡ ꯂꯣꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯊꯣꯡ ꯂꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟ ꯑꯦꯗꯨꯀꯦꯁꯟ ꯃꯈꯥ ꯆꯠꯊꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯃꯌꯨꯝꯗ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯄꯥꯎ ꯇꯥꯅꯕꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯄꯥꯏꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯐꯖꯈꯤꯕ ꯑꯅꯤꯁꯨꯕ HIV ꯄꯦꯁꯦꯟꯠ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯦꯟꯇꯤ ꯔꯦꯇꯣꯚꯥꯏꯔꯦꯜ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕ ꯇꯧꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯖꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯅꯤꯁꯨꯕ HIV ꯄꯦꯁꯦꯟꯠ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯉꯁꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
एम्परंजा पेशेंट हायरगा खंगनबा HIV पॉजिटिव ओइबा मियोयदु मसा मतोमता अनाबा सिदगी फखरे हाइना थाजरी ई अमसुम टिश्यू सेल बिलियन 1.5 हेना टेस्ट तौबदा वायरस की खुदम अमता फंगरे हाइना जर्नल एनालाइज ऑफ इंटरनल मेडिसिन द फोंकेबा फाइंडिंग अमनसु हाइदी मसिगुम्बा फिबा मसिगी इम्यून मेकानिज्म मसी बाप ताबा ngamlabadi HIV इन्फेक्शन थेंगनबगी पांबै पुथोप ngamgani हाइना रिसर्चर सिंग थाजरी HIV asi haksang da sangkiba matamda masina cell da masa pokthoktuna viral reservoir singbat pangame masigi phiba masida virus asina anti HIV hidak singama sum haksangi immune response tagi lot pangame mi ayamada reservoir adudagi anoba virus thokpani hari ART natragana anti retroviral therapy na anoba virus थोलकपदगी थिंगमंगमी अदुबो रिजर्वर अदु हातोकपदी नमदे मसिना मरम ओइदुना वायरस अदु नमथरगा थमनबगिदमक नुंगतिगी ट्रीटमेंट पीबा दरकार तारी हैन सपाउसना फुंदोरकली अतोप पावमना सैनाना ख्वाइदगी इना खुनबा लैबाक ओइरे मलेमगी ओइबा लानसी हौखिबा सही कुनसिदा सरुक अहुम हेनगलखि अमसुम मसिदा सैनाना यूनाइटेड स्टेट्स तगी हेनखिदुना पृथ्वीबिदा ख्वाइदगी इना खुनबा लैबाक ओइख्रे हाइना Bloomberg report amana hairi Prithvi gi apunba income gi sada khumfu hena pairiba laibak taragi national balance sit yengsinba McKinsey and Co gi report amada hokiba sahi kunsida sainana apunba global gi tanba senpamda saru ohum thokpagi ama funky haina phungdoki aikoi hanadagi yamni hena income khulle haina zurita leiba McKinsey Global Institute ki partner Z Miskena interview amar phungdoki study gi matung ina english singanida apunbagi lan ase US dollar trillion 156 oirambadagi english singaniga kunda US dollar trillion 514 yoki masida saina gi hengalakpa si saru ohum thokpagi amaromni haidiensu pausna su makhatana su phungdorakli yamna kanna maming sakhalakliba yai lifestyle hairiba company sina पुथोक्सबा यामना कानरब हेल प्रोडक्ट्स के मरम द शेयर तौजरमगे प्रोडक्ट्स अदुदी अहानबदा आयोनिक मिनरल मसिना बीपी डायबिटीज अस्थमा चखाव सोकपा किडनी सोकपा एलर्जी साइनस तौबा नुंग लैबा पाइल्स नाबा थाइरॉइड सरुगी अनाबा ख्वांग नाबा सिंगली नौरी सोनथबा रिंगवाम असिना सिंगबा फानबा ngame अनिसुबा प्रोडक्ट असिना परफेक्ट वुमेन केयर हाइबिसिनी मसिना नुपी ओइबिसिंगदा अनाबा लैबा हाइबदी पुकनाबा पेरट चांग नाइदबा ह्वाइट डिसचार्ज चटपसिंग फानबा ngame अंगांग खावदा अपोंबा अमदी अंगांग खाव पा थनबदसु फहले अहुम सुबा प्रोडक्ट असिना परफेक्ट ग्लो हाइबनी मसिना ई सिंगदो ई उरिंग महिंग हयिंग मथि फहले उनसा खुइबा फहले स्किन रिपेयर तवी अमसुम अखोगी माइ मिटपु मतम पुंबदा नाउथोक्तुना थम्मे मरी सुबा प्रोडक्ट असिना परफेक्ट एक्टिव ब्रेन हाइबनी मसिना कोई मियोबगी IQ लेवल हेंगत हली कंसंट्रेशन रिमेम्बरेंस पावर हेंगत हली मेमोरी बूस्टर ओहेली अमसुम मेंटेन स्ट्रेस हाइपरटेंशन डिप्रेशन इमोशनल स्ट्रेस गिसु ngaktokpa ngamhali manga suba प्रोडक्ट असिना परफेक्ट प्लस हाइबनी मसिना मियोबगी इम्यून कंखत हंदुना लोक लेहौ खनाउ नाबा इंथमचनबा फहली liver singdoi amasum tonga virus amasum bacteria bu ngathoi loina na sugar bp jaundice pu control tawtuna thami yai lifestyle hai riba company sina puthokliba product sing asi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinate atubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong cha bu su pizari